Hentoiba kikik noktuna. Ibo kanmandro wahi bukte. Thongalondana siya. Hindi film gi heroine sadana mamay kumjalaga nokpudo. Adugi pibam duraba nangna tawrisi. Ngihakta wakhansa mutkasi nungai khanbasi yahandri. Kaigino haibanida. Ngihakta nupigi wakhan khanbase hik yahandeba. Nangna yetbasi yetlida koingoda. Ibo paktaba thabak yamna tawroktore. Siya. Aina nangwada kari yetana. Ha. Natunabasu chatminaba. Aduga haihidaba chinja kentoba wayamna ngangi henangse. Hey, thongse hange haibra hangwe haibra. Sengna hairo kokhairongro. Nasagi di duga chanaba wa khara ngangu kaidoge. Haiduna nokmi haugatuna thongdu hek hangdo ure. Hek sangakpaga surga honi khangba natte. Matao ibungo chanaraba maruptusu AK-47 kachani khaptharae. Nate namu hen mantro haibanida. Ngasai gaidi utubi sadana wala ngangdagai halakminare. Aduga aidi pakhatana kaidaruzano khandana nangkada changaiba nate nang mangawruba haibanida. Nathanta kikik noktana. Nangsu tabra adu pharabani taido. Khamdrida ngawhal he phajana. Ngasai gi sakhen bidura. Kainu pura thomdathe. Nahan gaidi masak udabi lapna adu ngawrubani. Tanja jana hek thinghal ngasai nupi tu sanbiduna. Hek adudo aingonda hayingwai itei thokdoribani ne. Inaw nupi ma phangjadore. Mache dusu ngawba sum hengat hale tawrisi. O kasidai ariambi jingjaram. Nangi sigumba saitya se tana broibo aina nakta phamisa. Oilongi toruduna chale. Chatribo ngasai degi ayu oirade halakpadagi changphau changbiro aro. Ibo nungsi khangda tawno awabase khara khanbiyo pakhang aisu nungsi ihulga se khara khangbiyo izat mangba yaba pakhang nate chalo yar amuk yenglaranu kokok chalo nangse pura haure ne ngon ha ai chatadi chachawrage da taibangan basu thokre hentheiba manglan amadani tawriba nungsiba haiba sidabo mathong maram khangba leina nate masak ude haiduna araiba leina maksu natte phuri gumba loklai hogumba oiram lagade ngahak pharmacy da chattuna guli ama charaga phani haibasu natte nauna gening kanna hula ibani maithongda awaba leitabani mami tana ngaujaba matamni haibade nungsibagi first stage haibadu magni mana nari baleina si nungsiba leina asida scientist amata nungsiba haibase masigi hidaksi charaga mabu kaugani haibage guli ama phauba puthoraktri ngasigi akoiba chawkhraba prithibi singsida leiriba aphaubi laik laisu ningthi jana hairabe scientist phauba nungsibagi damaktadi siba adumak yawnaribani adum oinamak first stage ni khwailuba stage jaringai dasu magi masakno handuna kambanba khoisaunaba tattana thogali manakta naksana ningba poi amuk su mana minga korok pasina hena apenba oijaribani second stage lakpadani mi kaya ama nisagi ipakta tawkhiba kayani amarumda revenge lauduna magi mamangdadi haiduna tawnari singsi third stage tadi koiba langba chakpa matamni nungsibagi nongmagi level duna wangkhalaktuna ihei isingda manglakpa matam haibasimaktabu adum oinamakini larik laisu haiba kaya ama nungsibagi lamdabu changkhrabade khitta oisu larikte isoida soi hairibase adum oinamakni nungsibagi lambida satra satrina hakchina nuksinaganu hairibani ngamde adubu teenager matamda langhaugadabani nungsiba haibasidi thamoida phawrakpa ithil amakhakni karamna khudum changani pukning wakhansina masini wanaribase sintha mayum hek yaubaga magi kada praprap changsinduna thongdu gamlauna thingjinduna magi phamungda changsinduna tumini hipthai milu pirang mahakte thingbangam taithok piningai leitre matagum matomda maning tamna sinthajari khanjari pukningda sumna aitana
मागिदमक कपचबने ऐतन माबु नुंगसिबने ऐतन मागिदमक वाजबने मसा खंगदना लोना नुंगसिजुरुबा ऐतगी इरालदे लौनम हाइबा मागी थमोय सुमतबा मागी वाखंदा मंगलांद लुपचरुबा ऐगी इरालदे इराल लेबी ऐदी कपचे ताबने वाजब ताबने इरालगी दंदी इसाने इसा फंगजदवने नोंम नत्रग नोंमदे ऐसु खंगे ngasiगी asumda sungsoi soidana kapcharakani haiba adubo lamen bi thamoi sinadi warak pagam jautre sintha masing khangda tarakliba pirangbu kham ke khan kidraba mali ngasidi maning tamna tahalage matagum yengkiba khankiba wakhanduda adumak chuduna laikhre hainingdre chaning thakningba phawkhidre manglanduda adu nahan khaidi yengnaba magi masak tu uraga harau harau yumda halaktuna magi kada changduna nungaiba amagi ipakta mamon momon noktuna nungaiba harau bagi ipakta tawjabani adubu tawruriba uriba ngasigi mawongduna tarakpa tabani maning tamna nungsiba mamakna lamlanbi amaga wari saragabu nungsijaba amana harau harau yengduna leiba ngamba taibang panda leiroi kapningbani oijaningbani magi mathada adubo laibak thibi oirubanani haigadra fongdoktana mathantana khanjabanani haigadra aduk tin khraba matamda asuk yamna nuksiruriba kana kana gumba oiramlade nangisi aingonda usitribra aina nahandagi tawriba ingichi udra haiduna hairambasu yai ikai thibi oirubanani magi nungsibabu mina laukribani haiba wahaise haimanba thokloi achikpadu thugairege matagum agi kagi thongdu thilaklami ibema tabro ibema imagi thoisna kaidoragine nangba khayam kurege halakpa imadi halakpaga ambo khangaudrene thongse hangto o nungdang wairam sida muk tumjellabo haiba nangbu tabro mamana kaurise sintha tarakliba pirangdu tethokjei mamana okhini matagum mamaidusu makhuna thengbada bangbangde sare kaplubagi manatondusu thothotni lauriba mamitusu pomli pomli ngaksang sungangli khangjadi masadi mamana khanglaroi matagum masam haifet semduna haugatuna thongdu hangtorei haima nangdi ngasaina mamana karido khumgedi leite aidi tumkhrabai ningori aduga halakpagi na kholso amata tahaude duga khangoi aidi ngasaina hale aduga ngihaksu tum thore duga ichabu nasanu ngai tabra ne amna namai namika ipompo misibo nateda tumu bagine haiduna mamada nga tharei ima saudi saurakano wama haigena hayune ichana haibadabu kaidobagi mamana saudoino ne baba do ngasai thengne angang amasu makuta same kharadi chawri nopa male masak tusu khonungsi mani bo kadai thingnari ba manadi uramoi aina khak ubane lai jaga thoibigana prop chasilao thengani na aisu dum la memja kawkhrage khanduna thamjelamba warini amuk an ningsinghale haukraba punsigi tangkak amadani thokhibadu shyam kisor yu ngawraga hairang ni laklibadu law lawdana migina macha nupado dup lawba ani ahumni aigina kadai nupi pap chinbi malawruduna ne nungaire tanjaliba lanthumba yamsei hayengoi kanana senabiduino migi macha icha nupigi nupaduna senahan tari boibo memchana karino mai babo law lawdana lakbiri sibo karino tawbiriba phibam side kaino nupani kaino ngaw khairibani nangina thau kari lege nang nengonda panabage hak kari lege ha chalo ada
nasakto yeningdene karino moi pawba aigi kari irang asumna tawrakliba matamsa kuiraklabani moi pawbungna isagi leina amada leibadagi aisu icha makha taba yadabadagi natro moi pawbungna ngon yelibasa phari aisu ipamda chatkene nang mafam sida nungaina lehawro chatkera chaloira khangdre adugi wadi pap chenbi ama aigi nupi oirubagini masini ko phana sukuire ibema chatke hairaga chalaktrese somda nanau nupi pusalake tawbani nang leidana yadene hei masakka diwa ka ijubi nangde lehawrone ko asumna lau lauduna magi kada jangkhri matam khara leiraga nupi atombi ama puraktuna leikhrabani madudagi hanna onjaludre yasaludre mama majana leibak thibani nupi oibi aikhoidi phajabam amata leitabani awabagi awaba ngaktani sinthana mama memcha kaurakliba khonjelduda kauthok uraba ningsingbada kanadraba manglandusu khudaktuda mangkhri kaisudode mama tai chaka thomuraki ko mama swa nasana hanbe yade ko wai khara se haiduna thokre memcha su sintha masu tumina hanagum ongduna lehawri asumna nungdangi chak tokpa matamni phamong de hipnarakpa matamduni Victoria su hipna ngasai thokriba thodok singdu ningsing luraga hene ikai basum sum phawrai khailo ngasai na pani duba atuk phajai duba khamde da ai koksisu crush oina thamsira kaino nate moibu nupi koina bagalai chalo khaino ai khale wakhal siba rangauri nei siso nongma khaktang ngahtang uba misida amu ngausiluri khoka ngaujeida ai atai lari ai khoi chege ngasai reels video do amta thagat ke de asumna Victoria gi IG do ta thagat khri Victoria masu tata off tawraduna tumna ba haiduna sem sakhri bema nongdangi chak ising charaba matungda doctor raw lakpadu ngairambani phana thengba makti natte pung nipan mapan haibasimak tabu kalenda de working chatnari ba matamni chak kharang na chaba tanabu tumna hitna bagi wani lunch nana waraba aya doctor wadeda chak tokpada ngairesu hobe chelabani nang tumam ga traiduna walida doctor punga masaida nungtigi tumbanayde kaige aduk thengna tumide nangdi kaidau leiriba khangde aisu tumo sungya yade tumge khalaga ekta tumo yarakte aima nangdi adude adum mit pangthoga leiriba tv khindro nanggi kasida haiduna mamitu koyeng higengi aya tv leisidi sida film nungai balakpane higeng tho yangning ba phawdeda kaigi no khangde thaina de tv sa yamna pamambane hojikti yangning deda adude leisabi pharak bagi weram tai ko phone oina pairage ro leibirage ma talida namba so hairo ide adugi wade irai leida aina tambiraga loridana irai leibani phone pai babu yamna luna he khaladana adum amuktang takpada hairadawni lairik tam hawdaba e phawba masa khangdaba mi phawba phone tak athang ba painara kansida masida nangna luna he khanja leire adugi nateda doctor aingonda karisu darka laite da phone do adugi ne aining de damta parese potha jawro thongse chena lonjelo huran ba mulak ni ko thonau ga do lonjelo ko hairam maga nokfe tawramaga lunch na su thokri khaino asigi doctor sibu ngawro chalo ahan iwe ke aingonda ngawro chalo as khangdrida aigi sense da marolama ba phabane koksisu yadrene haigumdana angawbe ngonda pami bana pasisu angakpani ko saita damja sing sidi natte ko haujikan sidi kakalo ne hainaraban kainom ne nate
ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯖꯥꯖꯠ ꯑꯃꯨꯛ ꯈꯜꯍꯟꯗꯧꯔꯦ ꯃꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯃꯟꯕꯒꯤ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ ꯑꯦꯁ ꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯥꯎꯖꯩ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯑꯩꯒꯤ ꯀꯥꯒ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯀꯣ ꯒ꯭ꯌꯥꯟꯒ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯇꯝꯅꯔꯥꯏ ꯃꯌꯥꯝꯁꯤꯅꯅꯦ ꯇꯨꯝꯗꯧꯕꯒ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯏꯕꯣ ꯁꯣꯝꯗꯅ ꯄꯥꯈꯪ ꯑꯃꯒꯤ ꯊꯃꯣꯏꯗꯨ ꯐꯥꯊꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯀꯣꯏꯃꯦꯠ ꯍꯦꯛ ꯃꯦꯠꯄꯗ ꯊꯦꯡꯅꯔꯨꯔꯦ ꯉꯁꯥꯏ ꯚꯤꯛꯇꯣꯔꯤꯌꯥꯅ ꯊꯅꯝꯕ ꯔꯤꯜꯁꯇꯨ ꯂꯥꯏꯛ ꯀꯃꯦꯟꯇꯨꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯌꯥꯝꯃꯤ ꯎꯈꯤꯒꯨꯝꯅ ꯇꯧꯋꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯨꯕꯗ ꯊꯃꯣꯏ ꯍꯨꯕꯤ ꯃꯍꯥꯛꯇꯨ ꯏꯊꯥ ꯊꯥꯖꯗꯅ ꯑꯣꯏꯔꯝꯂꯦ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯃꯟꯗꯅ ꯌꯨꯖꯔ ꯅꯦꯝꯗꯨ ꯆꯪꯗꯨꯅ ꯍꯦꯛ ꯌꯦꯡꯉꯨꯔꯦ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯐꯣꯇꯣ ꯈꯛ ꯑꯣꯏꯔꯝꯃꯤ ꯑꯇꯩꯗꯤ ꯉꯁꯥꯏꯒꯩ ꯐꯥꯊꯔꯝꯕꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯅꯧ ꯀꯥꯈꯠꯂꯛꯇꯨꯅ ꯅꯨꯡꯗꯥꯡꯗꯨꯗ ꯍꯣꯏꯃꯥꯏ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯒꯥꯔꯤꯗꯨꯁꯨ ꯒꯦꯔꯦꯖꯇꯒꯤ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯒꯦꯠꯇꯨꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯍꯦꯛꯇ ꯊꯧꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ ꯍꯦꯛ ꯈꯥꯝꯕꯒ ꯕꯦꯃꯒꯤ ꯀꯥꯒꯤ ꯃꯄꯥꯗꯨ ꯍꯥꯟꯅ ꯌꯦꯡꯕꯅꯤ ꯃꯩ ꯉꯥꯜꯂꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯄꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯆꯥꯎꯔꯛꯅ ꯄꯨꯡ 10ꯒꯨꯝꯕꯗꯤ ꯇꯥꯔꯕꯅꯤ ꯑꯩꯕꯨ ꯀꯩꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯂꯥꯛꯑꯒ ꯃꯁꯛ ꯎꯕꯁꯨ ꯐꯪꯗꯕꯤ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄ꯭ꯔꯣ ꯑꯩꯅ ꯂꯥꯛꯏꯁꯤꯕꯣ ꯁꯤꯗꯤ ꯀꯥꯟꯗꯦ ꯈꯔ ꯆꯪꯖꯜꯂꯒ ꯀꯥꯈꯠꯐꯝ ꯖꯒꯥ ꯑꯣꯏꯅ ꯌꯦꯡꯒꯦ ꯃꯥꯒꯤ ꯃꯄꯥꯁꯤꯗ ꯈꯔꯁꯨ ꯅꯦꯝꯃꯤ ꯐꯦꯟꯁꯤꯡ ꯈꯥꯔꯤꯕ ꯋꯥꯜꯁꯤꯗ ꯑꯗꯨꯝ ꯊꯪꯅꯔꯕꯒꯨꯝꯕꯅꯤ ꯁꯤꯗꯤ ꯗꯥꯎꯗꯨꯝ ꯌꯦꯡꯊꯣꯛꯎꯔꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯄ ꯍꯧꯏ खरा मखैदी काखले फनदी वांगब जाने हेरा वांगेर नेमगेरा खरदी कारे कैनो नुपा मजाने सिरसी जंगचक काखलदी काखले सल्ला उचिना चिनदी यौरिसा हाइदुना थौनावगी थोंगदुदा तपना दोंग अनि अहुमरक अहान बोइना थाबने बेमा उइसनगे तरंबा ममित्तो अमुके हेना खंगलाव हेलाव थोरई ngasai lans na hairamliba waduga ngihak tangairi tariba makhulduga atamnana lans na tarakliba jala haiduna kibasu po ibane henthoi bana shi khurjalo natraga tum khraba jalo aina somda aina warise mana khangpondene masak ifa phajaga yek ngausel moi security naga pharade aibudi sibam na bang khangdana siradone मशीदी अमुक्तम मयाम लखेक्ता थोनाव से थिंजलगेदा शीरसी चंगचन हेंथोइबा बी ब्रेफ हाइदुना अमुकहना दंग दंग हाइदुना मंगारक थिंजलई बे महंद मुक्ति येंगददी येंगगे हाइदुना थौना पुंबा फुदोरक्तुना थोनावदु तपता हांतोरई हेंथोइबना या बे मना अया हाइदुना लाउगे तवी लाउगनो मी ऐकी सुम तौरुई मी नंगिन बलाई बने एका खलाई बने हेक लाउबदा ऐ शिरे बेमा लाउगे हाइदुना मया हेका थोपगा ओस हाइदुना हेंथोइबा फल लाउना थौनाउदा चोंगसिलक्तुना बेमगी मचिंदो मखुटना मेंजिली